Congress Party ki manifesto da Manipur THUGAIRAGA TOKHAIBA administration ma PIBA HAINA YAORIBA Asi Meekhal gi Wapham Natheiraga Congress na Pamliba Asi Khangdokminnaba Mathou Tai HAINA KFNPD Minister Susindro na PHONGDORAKLI Hiramasi kamari leidana ngasi Khurai Sajor Laikai da leiba Minister Susindro gi yumda pangthokpa pawgi mifam amada Wapham Asi phongdokladuna makna hai mamang sahi ki mei gi tang ahumdagi thorakhiba irang asi Manipur THUGAIBA pamba amasung kanba pamba ni ki marakta thokpani Asingma matang asida Congress Party na cookie single lautunaraga narolda Manipur THUGAINA honnarakpa asi laibak thibani Manipur da thokliba irang asi maitei singna hobani haina AICC gi General Secretary oiramba Bhakta Charan Das na phongdokpa laikhrei oirakliba mong matau sing asina Congress Party na hanadagi cookie singi michangda leptuna lakli haibasing asidi mayek senglei handak pangthokadoriba 19 suba Lok Sabha Meekhal asiga mari leidana phongkiba Congress Party gi manifesto da Manipur da political amadi administrative settlement puraknaba wafam pale khongthang asina Manipur asi cookie maitei amadi naga singilam Khangdokminnaba machet tana thugai ki haipani masima Congress Party ki hidden agenda amani haibada aranba wafam oiroi Congress Party na cookie single lautunaraga Manipur ki demography thugainaba honnarakle wafam asi handak pangthokadoriba Meekhal asida Manipur gi oina Congress Party ki star campaigner singda kana yauri haibadu yengbada irai laina khangba ngamkani BJP na luchingba lengak amani miyamna Manipur kaibi yaroi haina akanba mongdo honnaringai marak asida Congress Party na Manipur thugainaba honnari matang asida Manipur machetana thugaiba pamdaba miyamna wakhal munna khanthaduna amato oina chatminnaba ki tangai fadaba du lakle haina Minister Susindro na makhata Congress की पामिबे एजेंडा से मणिपुर थुगाइबरा सेपरेट एडमिनिस्ट्रेशन कुकी द पीगा जायबरा नत्रगना ला लोइसलसी हायगदि सेपरेट एडमिनिस्ट्रेशन जे हयेंग हेता पीगबा लाना दुम लोरे मसमाय सुम अखोय लैबंग अमोय अदुना मसुगुंबा अखोयना मणिपुर से कायदनबो होनबा कांग्रेस सुम थुगाइनबो होनबा से मसी ख्वाइदि लाइबक थिबनि अदुना मसी तौबिदबना यान फगनि अदुना मसी अखोय सीरियसली अखोय लहोनिंगी